Saba hengalakpa yauna aying asagi khalda ahongba lakpana maram oiraga ana ayeki yaurakpa matamda layengnabagidamak Manipurda leiriba hospital singda akhanaba famung manga thamnaba thaurang tauragani haire wafam ase health directorate leiba National Health Mission ge conference hall da pangthokpa paugi mifamda directorate asige director Dr. KH Sasikumar mangang na phongdokibane malemgi oina aying asagi khalda chauna ahongba lakpagi thawong asina miyoibagi hakselda piriba chaitheng singda Manipur Health Department Mitiang Changbagi Matangda Pangthokpa Paugi Mifamaduda Director Sasikumar na Malem Pumbagi Oina ing asagi kaitharakpa na maram oiraga Laina Layong kayagi masakta ahongba laktuna miyamgi chaitheng pibagi tangkakam lakli adubo ahongba kaya asina miyamgi hakselda akaiba pirakpada thengnanaba Directorate asina Thaurang kaya paikhatpa hore heat wave na maram oiraga thokpa ana layong singi report lakadawriba March tha amadagi lauba hauragani Manipur da leiriba hospital singda hiramasigi matangda khanghanduna paikhatpa yaba thaurang haiki heat wave ki matangda director asina makhatana wafam kaya thamladuna saba mafamda ising marangkai na thakpa matam-matamgi oiba manamasing haira chaba afaba fi setpaga loinana nungsagi maisadagi ngakthoknaba kokta tupi upa yumgi thongnaw hangdoktuna thambiu haina appeal tawkhe maram chadana nungsada thokpigano cha coffee yu amadi carbonated soft drinks sing thakpigano loinana pikliba angang sing mirolabi nupi mapanda thabak tawba sinmina chingba singna hena cheksinningai oi haina su Sasikumar na phongdokhe Manipur 40 degrees Celsius yona Impal Plain 38.7 degrees Celsius yona sakibagi record lerbanina andaksu sigumba thokpayai maram maduna mafam khuding hospital khudingi hitka mari leinaba anaba pukhalakputa layengnabai damukta phamung mari manga di reserve to haibisima ai instruction pigani ada reserve to ba chumnagi phamung thamba nataba madaidu da khoigi kapkadaba hitak makhan sigumba crystalloid ka haibele ko koloi crystalloid kari khoi kapna ba thamgani aduga ingna ba inghan ba yana ba freeze the spray kai tu su khoi hospital sing de equip to haina ba ma thadokani